thabak sudana paisa louthokkhibasing logi matung ina thabak louthoklagani haina RDN PR Minister Khemchand phongdokre wafam asi none district ki manungda lisingni taramapaldi hoduna hauzik PMGSY gi makhada paikhaliba lambi sembagi pibam yengsinbagi khongjata phongdokibani khongjat aduda RDN PR gi additional chief secretary MS Khan chief engineer Panting Singh Thamai additional chief engineer KS Rajan amadi atay official kyana surgakhi khongjat aduga mari lena minister na PMGSY gi phase 2 gi makhada mangzaron khulen gi kilometer 35 sangba lambi saukapteng dagi nungnang 2 taba kilometer 38 sangba lambi amadi TO2 dagi khopum 2 taba kilometer 10 sangba lambi gi phibam sing yengsinki khongjat aduga mari lena tongan ba khulgi mafam kayada minister bu miyamna harawtam okay minister na makata na hauzik na district ki manungda paikhatliba lambi sing sem gi phibam asi mong model tadaba kaya thengnore Mongjarol Khulel gi kilometer 35 sangba lambi si semnugi damuta lising ni taranga mapal dagi lupa crore taret henbi senpham sing thadakrabasu lambi semgi mami amada taba thengnadre adubu lupa crore taru henbi senpham di lothokre lambi semdana paisa louthokhibasing asi matangda additional chief secretary na lusing bakangbu amana maraleba mioi sing tigatnabagi damakta meeting ama pangthok halagani meeting aduda paisa lana louthopa mioi sing thengnarabadi logi matung inna fagat handuna jail da thamgani masida kanaguma amatagi pressure taroi semliba lambi sing asigi phibam sing numit taragama nigi matungda amuk hana yengsingani masida paikapam thokpa lambi semba drain sanba brass wall amade retaining wall sing sanbi thabak paikalam drabadi makha taba action logani haike तक दिखाई देंगे ngasibaw aina chapa yengbada masidagi hena phibam sokpa lambi yaudri or something somewhere is wrong Monday noita chimina yauna khoi kanogi RD gi SCS yauna meeting ma phamani akhoi kaidogdage haido makhanaba horani lambi sida thabak phajana subagi mami di suda tadre to huji tariba executive engineer cd hanagi payment lokthokraba matungda moidi something is wrong and kaigumba asoiba leira haibadagi moisi sida yengjanaba tharakpani hanagi engineer sing dimangdu kanogi retire chakhiba ma yaure hai will fix the things according to law at the same time 15 days mugraga amuk lakini moisi lambi si loina nung tharam ga haibani then legal process haurani thabaki improvement leiragadi lamji mi ngakti ne khoi ngakbi ge thabaki progress leitagadi karam len tharoi